Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau Manipur dangasi maigi kumai Diwali pangthokani Raija sida hojik phawbada mioi lakh 3,34 chani kunthra manga COVID-19 gi test tawkhre Leibak sida COVID-19 dagi naba pharakpagi sang chada 42.9 manga yaure amasung Bihar da anoba sarkar semnabagi damak ngasi NDA legislature party gi lusingba khallagani Leibak asina malemgi laisat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba mioi kyana su lantheng asida mai paknabagi damak Akasbani Imphal gi e paugi khuthangda mipum khudingmakna araiba thawong ahum face mask uppa amaga phut taruk lamna lairaba mai mit amadi khusa toina hamdoktuna tarutana na thamnaba apil tawri saknai raba saisakpa samurai latpam naba sarmana apil tawri Mayambu Samurai Latpam Nava Sharma Nava Volcano na Khoramjari. Hojik phawbagi oina COVID-19 gi vaccine puthoktriba maramna laichat asidagi ngakthoknaba amat ngairaba pambaidi section ba haibasin oiri. Sarkarna laichat asid thingnaba honariba asigi mathakta aikoi pumnamakna su bhap taminaduna laichat asidagi ngakthoknanaba tangai phadaba niyom ahum asi ngakna chatminasi. Aikoi khudingmakna yumdagi mapan hek thokpaga face mask soidana upsi sapon natraga hand wash sirnaduna khusa seng hamdoksi amasung mi amaga gi marakta phut taruki social distancing thamsi section ba haibasina isa aikoi gi nungsiraba imung manung amadi miyambu laichat asidagi kan mangam gadoribani mayambu amu hanna khurumjeri Hauzik mapung oiba pau Manipur dangasi maigi kumai Diwali pangthokani Numidangi matamda yumthong amasung dukan singda mai thanaba sem sanari maigi kumai Diwali na lakpada Rajapal Dr. Nazma Heptula Mukhyamantri Nongthombam Biren Singh Manipur Vidhan Sabha gi Adaksa Yumnam Khemsan Upa Adaksa K Robindro Works Mantri Thongam Biswajit Forest amasung Environment Mantri Awangbo Nyumai Consumer Affairs Mantri T.H. Satyabarta Lausingu Mantri Oinam Lukhoi Social Welfare Mantri Okram Henry na singbana miyamda yaifa paujil piri Sivasena Manipur State Unit na Diwali kumai na lakpada miyamda yaifa paujil piri Ningol Sakauba kumai gamari lenana sahi khudingi pangthokpa ngagi mela Fish Fair cum Fish Crop Competition lisingani kun hayeng Imphal gi mapal kangjaibungda pangthoklagani ngagi mela pangthoknaba sem saba loire Raijagi Fisheries Vibhagna senduna pangthokadoriba ngagi mela asi Raija Sarkarna COVID-19 gi matangda piba SOP ngakna pangthokani Raijagi Fisheries Director na thokpa cherolamada hai handaki ngagi mela asida kilogram anigi sangda lumba nga sing katla na kiloda lupa chani 13 raw amasung mirgal na kiloda lupa chani 30 grass carp amasung kamal carp na kiloda lupa chani 13 kg ahum gi mathakta leiba silver carp na kiloda lupa 194 pengba gram sahum gi mathakta leiba na lupa 110 amasung ngaton kiloda lupa 130 pigani Manipur da hojik phawbada mioi lakh 3,34 chani kunthra manga COVID-19 gi test tawkhre mioi lakh 3,52,9 na screening tawkhre ngarang punna sample 1,573 COVID-19 gi test tawbada mioi chani 13 positive oiba thengnabaga loinana hojik phawbada positive oiba punba masing 19,733 sure Raija sida COVID-19 dagi naba phaba mi gi apunba masing 19,993 sure Naba phabagi sangna sada 34.8 ahumni hauzik active case 3,000 leiri Raijagi COVID-19 common control room na ngarang thokpa cherolamada hai haukiba pung 13 da Imphal West dagi mioi ahum amasung kaksing dagi mioi ani leikhidabaga loinana hauzik phawbada laisat asina siba migi masing chani 19 sure Sayolama chupna chathakadaba National Library Week ngarang dagi Kumbi College ta haukhre Manipur Library Association na Kumbi College ka khusamna nasinba thoram gi ngarang hawdokpa numita Information Literacy on COVID-19 through Library Service haiba hiramsida symposium ama pangthokhi tungda jan andolan gi saruk ama oina Kumbi Bazar phawba COVID-19 gi maramda miyambu bhap tahanbagi khongset ama susatki tabiriba pawasi Akasbani Imphal dagini
Leibak asida COVID-19 dagi naba pharakpagi sang zada 39.05 yaure haukiba pung kunmarida COVID-19 na naba miyoi 19,9 hena naba phakhi haksel mantraloigi paw matung ina hauzik phawbada laisat asidagi naba pharakpa apunba masing 1,38,000 henkre laisat asida sibagi sang su tapna tapna hantharakuna sada 5.39 da leire hauzik active case 3,30,000 layang thabak sathari haukiba pung kunmari da miyoi 9,3 nongna positive oikhi masi tharaga leba asigi oina apunba positive oiba masing 1,38 henkre Indian Council of Medical Research ki matung ina haukiba pung kunmari asida COVID-19 sample 8,000,000 test tawki masi tharaga leba asigi oina sample test tawba apunba masing 1,32,00,000 yaure Assam dangarang miyoi 9,18 COVID-19 dagi naba phaduna discharge tawkhibaga loinana hauzik phawbada discharge tawkhiba punba masing 2,05,993 sure Twitter da thagatpa warol amada haksel mantri Himanta Biswa Sarma na hai naba pharakpagi sangsada 38.35 yaure ngarang miyoi 108 nongna positive oiba thengnakhibaga loinana apunba positive masing 2,10,195 sure Hauzik active case 3,963 leiri active case ki sang nasada 1.9 ni hauzik phawbada raija du da miyoi 5,963 lekhidre sibagi sang nasada 0.3 ni Nagaland ngarang miyoi 132 nongna COVID-19 positive oiba thengnakhibaga loinana raija du da positive oiba masing punna 5,980 sure ngarang positive oiba sing adugi manungda Dimapur dagi 108 yauri Miyoi kuntrana naba phaduna discharge tawki naba phakhiba masing punna 9,933 sure Raija Sarkar na COVID-19 ngakthoknabagi damak mafam kayada miyambu SOP amasung guidelines sing ngaknaba khongjang sangsilli Nagaland Police na mafam kayada lakba bus taxi amasung auto rickshaw singda tonglakpa passenger singbu niyom ngakna chatnanaba pautakpibagi thabak sathari Meghalaya gi West Garo Hills District ta COVID-19 laichatta miyoi ani lekhidre masi tharaga raija du da laichat asida sikhiba migi masing 100 sukre mara asida raija sida ngarang nauna miyoi 58 COVID-19 positive oikhibaga loinana hauzik active case ta miyoi 1,013 leiri raija gi health department na phongba bulletin amada hai nauna positive oiba miyoi humdoi naba phakhibaga loinana naba phakhiba masing punna 9,939 sure Bihar dangasi mifam pangthoktuna NDA gi legislature party gi luchangba khallagani NDA da yauriba dol sing JDU BJP Hindustani Awam Morcha amasung Bikasil Insan Party gi nauna karaklaba legislature sing amasung luchangba sing Patna da mifam pangthoktuna anoba sarkar semnabagi matangda wa khanagani mifam asida Vidhan Sabha gi adaksa gi mikhel amasung cabinet ta kana yawgadagi haibadu khanagani mifam asida NDA gi luchangba khanbagi wafam su khanagani mifam loiraba tungda Rajyapal ga unagani wasak lawbagi matam amasung tarik kona lepkani Seat 2,900 leba Rajya Vidhan Sabha da BJP na seat 73 JDU na seat 900 Hindustani Awam Morcha amasung Bikasil Insan Party na seat 3 kakhi NDA da independent mirep amana su saugatli Rajyapal Pagu Chauhana 13 suba Bihar Vidhan Sabha muthatle haina lauthokre Rajyapal na Mukhyamantri Nitish Kumar na pham thadokpagi serol adusu ayaba pikre Line of control lamdamda haukiba irai numita Pakistan ceasefire thugaiduna atat akham leitana nongmai kapsilakhibabu Bharat na kana yaningdaba phongdokli Mapan Thauram Mantraloina Pakistan gi High Commission da Pakistan lanmina ceasefire thugaiduna nongmai kapsilakhi haina dabi tauri Thaudok adu da micham mari sikhi aduga 18 sokhi Mantraloy gi warolaman hai thaudok adubu Bharat na kana yaningdaba phongdokli amasung Pakistan lanmina mara leijadaba misam singda atamnana nongmai kapsilakhi madu leibak ani gi marakta leinariba ceasefire thugaibani amasung santi thugainaba sinba thawongni loiselakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khutsa amadi maimi taru tanana thamba haiba samba thawong ahum asing ngakna chatpinaba amuk hana ningsingjari aroibada maroiba paw amuk hana Manipur dangasi maigi kumai Diwali pangthokani Manipur da hauzik phawbada miyoi 1,3,393 COVID-19 ki test tawkhre leiba asida COVID-19 dagi naba pharakpagi sang sada 39.05 yaure amasung Bihar da anoba sarkar semnabagi damak ngasi NDA legislature party gi luchingba khallagani paw loijare